Kuki de attack sa tharaki haina maral siri bedu yumpham yaudabani. Nahan ayuk pung tarurom tabra Kuki Loumi sing the Tangkul Naga village volunteers sing attack sa taki haina Sangkai village authority Thawai Kuki village authority amasung Kuki NP urkul district na sirakliba maral adu yumpham yaudabani haina TNFO gi Central Working Committee gi sirolaman haidi sirol sina hai organization sina drug ki mayok sanction lakpa khongjangi saruga moina nahan ayu angan bada Sarkar Pungi Singyang the Kuki Singna Lokai Nathari, Poppy Pambi Singyan at Navasang Shiluba, Tangkul Naga volunteers singing Matak the Kuki militants in Apaba Makalgi, no way Shijin Aduna, Etik Toroki, Maramadunu Kuki Loumi Hatki have a wapamadu, Yumpam Yapdoni, Amaromda Urkulamasum, Kamzong district, Tangkul Naga Misam Kungamatu Pazin Tamkiba Dubu, Akan Mamona Kandem, Taubaga Loinana. Fazin kiba Tangkul Naga misam kungamathui adubu asu engam yauduna thadok halakiba adugidamakta Chief Minister Yumnam Khemsana amasung Marisuba Bihar Regiment pu thagatpa phongdokpaga loinana phajilubasing adugi mobile phone sing adu handok hananabasu appeal tawri Seol sina makhatana tha asigi mangada UMMGPL Village Authority Shirakiba Maral Singadu Yumpam Yaudavani, February Taragamari, Mahadev the Tokiba, Taudo the Kuki Misam Amatada, Kian Kangan Kibalakiti, Litana Tokiba, Taudo Dugi Matung the Game, House of Power, Tolak Liba, Taudok Singasi, Kuki militants in a Satra Kibangatani, Record Kimatu in a Satra Liba, Violence Kitawang Singi, Manunda, February Kungo Humdoida, Lungter Singda, Maithaba, Mars Anida, Riyar Kulgi Kunja Mari Furakiva, Mars Ahumda, Shinakaitel, Tangkul Kulgi Village Authority da KLA na Kialakiva, Mars Taret the Kuki volunteers Singamadi, Kulai Pai Singna, Shinakaitel, Tangkul Kulgi Loumi Singi Matakta, Kihan Kangan Vigi Tabak Sataraglabasu, Tangkul Naga Singna, Handuna Exanamata Lokiti Hedi. Atopa Kangluki Irangamagi Mami Urakpa, Kulai Pai Sing Maning Tamhangano, Hek Ubaga Kapu. Ngasidigi say Humfurongi Mamang the Leramba Halaman Singna Angang Singda Puya the Hiramani have a wapum crack Fondolami Uton Watona Laurani Nung Tauragani Masum Puhum Signeragani having a single singasini Ahal Singaduna Puyagi Wapam Singadu so me Hiraduna Uton Watunda Lauba Habisi Wa Yungduna Mike Palaga Kong Libi Singaduni Aduga Nung Tauragani Habiduna Lambi Lamsang Kudimakta Nung Thaduna Miam the Sanariba Lambi Sing Asibuni Adobu Pohum Sainagani Hapugapum Asidi Karamamatam the Tokpa Amasum Pohum Habiskana Kanabono Habitudi Ahalaman Singaduna Tapiramdi Housing wide Sum Kaluraga Pohum Habis Manipur yellowing Idiki Kudaminaragla Meetei Naga Masum Kuki Habisi Oirakadori Bra Habisini Puyad Iramba Mayama Sumlaga Supu Hum Sign a big open Masidi talked up a quick Punamanga Yamnakan Hona Vigi Tangai for the Valley. Houses Manipur Kundari Bakang Lupsingasi Kangbu Hum Tona Punchinari Meitei Haiba Ama Naga Haiba Ama Amasum Kuki Habishini Meiteiga Kukiga Hatno Suna Vigi Taudokri Adubo Equi Masilgi Merak Tazanaba Haibatu like the Banina Kangluki Irang Adu Karamamatam the Lushile Haiduna Laugotagi Habitudi Kanasu Haibangam Kiri National Highway sing the Meitei Satok Sintauda Sapaba Pibam Lehan Mangamdri Koki Zogi Miam Impal La O Habiadri Masimang na Taklibati Makoi Irang Tokigani Nomai Kapkigani Mi Hatkigani Haibani Amaromda Manipulenga Masum Central Governmenta Lamket Lamhaiba Irang Tolaga Nungaizaba Masum Separate Administration Demand Toraga Meitei Sung Sawana Nabohot Naribising a Sigi Matakadi Kariguma Makalamati Akan Bataba Lokatpa Udi Madugi Mahutta Pamtol Pishinba Ikai Kumnabu Utpiba Masum Makoina Haibati Inbegi Moong the lady Masimak Central Government Manipur Governmenta Tau Hairakpra Habidumadi Kangri Government Asigi Saruk Amasu Oiduna State Asigi Deputy Minister Gi Pampuriba Nemcha Kipgen Manipur Apun Bigi Wangangu Habiadri Lamhen Tuhen Masingi Matakta Akan Matabak Lokalasi Hainingdri Sahi Aniga Tatara Housing Crab Irangasi Maka Samtalaga Makoina Pamliba political solution and the Pangmangani Haina Lori Masimangna Manipur Irang Luisindanaba Makal Makakiagi Tabak Sing left in the Tauri Handak Marak Urkul District Litan Police Station Kon Mapam Krada Amasum Kangpok Piamasum None District Lona Pamapamda Kuki Amasum Naga Frup Anigi Marak Tatana Ningai Sangdana Bagi Tagdok Sing Tokli Asiguma Tagdok Sing Asigi Maru Eva Maramdi Makoi Gi Lamkai Saruk Sing Munarakpani
Kuki Furuki Kambuna Makoina Namna Kundapa Mapamsing Baktok Sakto on Bapami, Aduga, Nagasing Makoina Namna Taraga, Lady Lamgi Saruksinda, Kukina, Kundas Lakpu Ubud Warauri, Makoi Furuki, Samgat Nakiba, Lalhaubusing Pong Tulakun upon Manipur Haidugi Wang Wada, Tamlaga, Masit Makai Wakalunda, Yumai Tanari, Hairib Irang Sing a sing hacklight and a tolakli, Masibu Tianganaba Lengana, Hena kan Matorang Kayamaru Pakatpadi Uri. Adubo sabsana irang lakshin bahai bidumak tingamtri kulai pai beluk kaya marum fong na thongnari makoi masil gi marakta umkhanari miyambu kulai oina sisinaraga lammunana bagi lanpham masida saun irang tholakli asiguma phibam ama mayuk naduna leiringai da Imphal urkhul lambi gi litan mayada winger ama yauna gari ahumda lakpa tangkhul kunga mathoi kulai pai ba kuki militeni singnaba singna gari ga loinana pharaga pukhibagi wathok ama tholaki Amaromda, Tangkul sing the Oigani Haina Tazanava, Kambu Womana, Kuki Gimu any Paraga Puki, Kulai Pipe Kambu sing the Misa Miyamuki Neptoraga Puki Hibasima, Manipur Anoba Kangluki Irangama, Amok Tulakpi Yabiki Oitokpa, Nakshilak Labani, Misam Panarakpa Amasung, Asiana Yaunarakibana, Irangasi, Hena Saktura Kadra Habi Akibali, Adubo, Tangkul Gimu Kungamatu Edudi. Ngarang thadurakre aduga kuki gi mioi ani eduna sina phangli maram aduna Manipur government yamna missing na singwi gi tangai fadablei hauzik thokliba anabu wathok asigi marumda nomai paiba mioi ama senari automatic rifle paiba mioi mayam ama kuki amus naga gi marakta laisinduna asingba tanja ngaina duna lainarak paskuiri maram aduna Manipur anabu irang ama tholakpa yabi gi phibam amu oirakli basi lakshin gi haiba taragadi khulai paiba lup mayam sathok sasin amasu miyam marakta laisilaga kangluki irang thonana basili basingasi mi marakta maning taman basumde I pau ningthina lauraga akaknaba matamgi manungda singi lamda maning tawriba khulai paiba singasi lakshin bada Lanmi Sisinagera Natragana paramilitary forces Nagera Amata Hodragadi, Irangasi Hena Saktorakoye, Matang the Panjani Buapam the Logi Mayok Tabak Tawusing, Tem Lubiki Muta, Hector Ubaga, Kap Tananava, Power Pibagalo, State Kilariba Force, some Central Forcing Gap, some Naraga, Theory Singi, Lambi Tingana Bohonagadabani, Aikogi Mang the Atopakang Luki, Irang Amatona Navigi, people Mama Uraklibasi, Labactivani, Masito Wandanava, Equipunamana Honaminavigi Tangai Fadava Lay Hygienic. United States Amadi Israel Satrakpa land, Iran the Punamioi, listening among Sahunga Nifu Nipan Sikri, listening Taragatre Lomna Aso Opanangri. Mostaba Punamaki Laman Singan and warning Torkri, Iran gi nuclear plant the US ki B-2 bomber plane Amatik Meleraba, ZBU 57 bomb Tadakri. US Amadi Israel Satrakpa land, Iran the Punamioi Lishingamaga Sahunga Nifugo Nipan Sikre, Lishing Taragatre Romna Aso Opanangri. Mostaba Punamaki Laman Singani and so warning Torkri. Report asigi matu ina namitaragum duni shuraba US Israel amadi Iran gilan asigi manungsana Lebanon da miyoi satruka marfuga tere sikre lising amaga changwana sokre Iraq na miyoi kunga taruk sikre Jordan na miyoi taraga mari rom aso opanangre Kuwait na miyoi taruk sikre Bahrain da su ani sikre Qatar da taraga taruk na aso opanangre loinana UAE da na miyoi taruk sikre samaga kuntraga matu ina sokre Oman da ama sikre mangana sokre Saudi Arabia da su ani sikre taragani thoi romna sokre aduga lana sida Israel gi oina miyoi taraga manga sikre lising ani na sokre US ki na tare sikre samu yangkhai na aso opanangre hari Amarom dana Iran gi nuclear plant da US ki B-2 bomber plane amatik mayai lairaba ZBU 57 bomb thadaduna paksana ama atake athwan-khre haiba Russia gi news agency RT claim tokre hari Russia ki news agency RT na US na B-2 bomber plane sizinaduna malem gi khwaidi gi matik mayai lairaba bunker buster bomb ZBU 57 sizinaduna Iran gi nuclear site attack satakre haibi gi khudam sangdam piraduna photo ohumlom social media ra thadorakhibani satellite gi phangkiba photo adu da Iran gi nuclear site adu da asauba kom ohumlom ubusu phangki satellite gi phangkiba ms adu gi matung ina US na sorana kilo lising tarago homdoi rom lumba ZBU 57B hairiba bunker buster bomb sizinaduna Thadakhibani hana supanari